ngasi video ase akhoi mioi mayam ama leiba yamna sauganba sauba hanthadaba aduga matam pomada khana dau tauna leiba masigumba mioi ase matau kramna mantra tauraga phahangani haibase masigi maramdani ba hauji su akhoi mioi mayam ama leiramgani ba nangna nungsijaribi mioi aduda nangna nungsi pami hairaba kanda mioi aduna yes so haibiraktaba no so haibiraktaba ya iso haibiraktaba ya de so haibiraktaba adumapu mioi ado nang na haiba adum ingani ba nang na call tawraso adum haiba di pai khalakani nang na message tha so adum halakani ba nungsi wari adum sani ba nang si yamna phai nang si yam afaba mini ka haiba wa yase adum haigani ba magi mong mataw asida nang khangani ba miyoi basina aingona nungsi di haibi de adumapu ma aina haiba kuting yai ai si yamna afaba mini masiguma wahi ase haiduna le masibu aibu nungsirira nungsidrira masida khanjana ba mi myama leiba ngauraduna magi mong mataw se aibu nungsirira khanduna mioi myama leiba masigi maramda ngasi ai clarify tawrakiba mamangda mioi ke amana ingona comment section da comment tawduna hanglakiba masi mataw karamna tawgani mataw karamna khangani magi se aibu nungsirira nungsidrira haiduna masidai sida aigi mamangi video jasu mioi myama na hairakhiba nangi do mi amatada mioi khudingmak na adumna tawba natte khotpa natte haiduna ko aigi video aina semliba video khudingmak se ai mioi khudingmak ta haijaba natte ba aina karigumba nupi gi maramda khajiktang haibadi miyamna taba nungai roidaba wahai ngangba thoklagadi ai nupi oibi khudingmak ta haijaba natte ba tawriba nupi oibi khara do madudai duda aina haijaba ni ba akhoi nupa do oiragana akhoi phattaba lamchat chatliba nupa khara do aduda haijaba ni ba mioi khudingmak ta haiba natte ba mioi miyama leiba afaba aigi ngasigi wari ase akhoi nangna kanagumba amada nungsi pami haraba matungda mioi aduna yes so haibiraktraba no so haibiraktraba mioi adugine wahai da chatkanuba akhoi nupi mi ama leiba nangna nungsi pami hairuba tungda ko mioi aduna nangonda yes so haibiraklo no so haibirakloiba nupi gi mahausa hauna sa ama leiba nupi khuding natte ko akhoi nupi khara leiba mangona kanagumba amana nungsi pami ga haiba thoklagadi mioi aduda ma nungsi su haibiroi pam de su haibiroi ba mioi aduga thina su tawbiroi ba nungsi wari adum sani ba aduga mioi ado nangdi yamna phai yamna gyan tai ga haigani ba nupi sing na masi haiba sei maram ase nupi gi punsi da ningon obi gi punsi da makhoi bu nungsi jaba kanagumba ama leiragadi mioi ado makhoi gi manakta gi lapthok haning deba makhoi kanagumba amana mabu nungsi pami haragadi mioi aduna mabu nungsi duna pam duna mangonda wari sanabiba mong mataw singje yamna haina jai yamna nungai jai ba maram masina makhoi yeso haibiroi no so haibiroi ba nakhoi masidai sida laira duna laiganu ba akhoi khangi khalabadi akhoi gi wahai da kaidongoi da chatkanu ba mioi ba adugi action ni yengo ba wahai da di athum ba kya ama haigani ba ado nang asengba khange khalabadi mioi ba adugi action adu yengo ba action da nang phajana khangba ngamgani ba mioi ba aduna tawri ba ado yengo ba maduda nang phajana khangba ngamgani ba mioi asina ibu nungsi de haiduna haibase nangna nungsi pami hairur ba tungda nupi aduna yes so haibirakte no so haibirakte adu nupi ado nang phajan wari sanabigani nangna haibu khuding ingani nangbu phai so haibigani gyan tai so haibigani adumapu magi asengba paukum mase nang khangba ngamdreba pasi khalaga na khoi ngauduna leiba kaidungida ngauduna leiganu ba nupi gi hauna sa ai haijage ba mioi khudingma haijaba natte ningol oibi sing waro ganu ko akhoi gi nupi me ama leiba makhoi bu kanagumba mana nungsi pami hairagadi mioi do makhoi gi manakta gi kaidongai da lap thok haning deba manakta dum thamningi ba mokhoina phana pamdraga su phana nungsidraga su aduga makhoina nangna pamli base kaino kanagumba amada nungsi pami hairaba kanda mioi aduna nangbu phai nangse yamna gyan tai masigumba phaja ba nungsi khraba wahai nang taba yam pamgani ba adumakpu masigi aning base suko ngasai nangna nungsi pami hairuba mioi nupi ado mana nangbu yajadraga su yes haraktaga suko masigi wahi se de adum haigani ba hoi nangse yamna phai yamna gyan tai nangsi yamna friendly oi loina ba yamna nungai nang taning ba wahi sing se di loina haigani ba adum ko nagona nungsi ai ba wahi se hairoi ba mkhoi pam de ba nang se magi manakta gi lapthokhi ba adu mkhoi nang nungsi ba sunat de ba haw maram asina masigi kaino asida laiduna punsi mangan ke khan ngano ba bobon taw masiga loina na ai miam da video macha amtang play tawjarakke ba masigi video se mian mit yeng tabiu ba duga yeng laba kanda nakhoi gi thamoi da kari phawi haibdo miam
comment section da comment tawduna takpiroba video asina hawdringaida miyamda aina wahai kharatang haijaningba aigi mamangi video da miyamna nungsi khraba faja khraba maman laikhraba comment kayama pibirakkiba comment miyam singdo aina pajabada yam thina haraujaki yam thina nungaijaki aduga loinana aigi video sibu nauna yengbiriba miyamna nungsibiduna channel ase subscribe tawbiramo subscribe ki button ado nakhoigi oina di free ni nakhoigi subscribe amamam na aigi punsida ahongba kayama pubirakkani masigi video ase miyam yang tabiredana mapana machagi damakta imung manungi damakta kayam tawana chara hendana mahaiduna makut makhong chekhaiba phau thabak suraduna kayam tawana honaje haibase nakoi masida uba phanglam laganiba maram masina matam bumda ima ipa gi ko mamal thamba tamo ima ipa na nomagi haibdi imungda haw taba khajiktang thonglambado chilau thi dabida phajana chawba laijaba khra makhoina ngamjaba khra do tahaladuna icha se ekhoi chara hendana ma haiduna khallaga yamna wana honajaraga thongjarini ba masida su ekhoi mioi myama leiba chilau thiba hingjang hautte khotte haiba masigi video asida nakhoi atum khangba ngamlam lagani ba nakhoina hayeng yum kai palaba kanda parent ama oiraklaba kanda nasi nakhoina ningai tawriba kholiba se masi nakhoi ningchanglaga kapningba phaurakani ba matam amada aina piklingai da ai sum tawasum na tawrakhi ko matam maduda aigi ima baba na kari khalamgani makhoina kyamgi matik wana tanjarakhiba aina maduda iduda chilau thikiba maram asina chilau thiba topiro imung manungda alaiba khra ima baba na thongbirambada madu hawi aina charaga punsida honaba kyama honaraga nungainan ma honaga dabani ngasi gi wari ase ekhoi government service tawwa nupa ama ki wari ni ba ekhoi government service tawge ekhoi chen chongge army da khangde ama apply tawge khallaga di ngasai gi nupa asigi signature magi soi mathau taiba maram asina numit ki magi mafam asida mioi kya ama habdi signature soi lawga dawgi lakpani ba signature lawba lagliba mioi singse gi form ase yengbada form asida soiba mya ama yawbani ba sai nupa ase sauning laduna chaibane nakoi form phawba fill up tawba heitaba khotaba matam bumada sauladuna leibani ba masida sida ngasai gi ekhoi gi nupi amana mana sauri base ubani ba urama kanda ngasai gi nupi asina koyeng yengbada ekhoi gi office aduda ekhoi gi ising thakpagi ko mafam ama leramani da madudai da khoi kana gumba mana ising khawrang ba thoklaga su ising thakpa yabagi ngasai gi nupi asina chensilaga madudagi ising glass ama aingba ising glass ama puraga ngasai gi sarkari thabak tawba ai government service tawba nupa aduda pithakpani ba sir mase thakpiwa haiduna ngasai gi nupa ase ising aingba glass ama do thaklaba kanda nupa se ingthagreba ma sauning amba punamak se hantharaba kanda mana ngasai gi form aduda asoiba kya ama melakliba mioi kya amana mana takpira tuna masi chumtho haira duna numeda do mana haibidi signature tawgadaba soi tawgadaba pomada tawraduna loisalaba kanda ngasai gi nupa se government service tawba nupa se mayumda hankreba hallaba kanda mana ko angakpo ma phangbani ba mana ngasai gi phone se photograga ngasai gi mangode sing glass ama pitharakhiba nupi ado maduda call tawra haibani ba nangna ingonda kari mantra tawbana no nangi ga sigi aingonda nangna ingon takpirakhiba mantra se masina aigi punsi dadi ahongbu kya ama parakpire ai yam thina harawi ngasi masi haibani ba ngasai gi nupi ase angakpo phangmani kari no kanano phone tawbirei sebo ai gyan taba ngamdre ngasai gi government service tawnu pa sina haibani ba ai ngasai gi nangna soi lawba lakhiba government gi office ta phamama nupa ado ai isamakni nangi number ase ngasai gi form aduda nangna na melakhiba aduda nangi number yaurami madudagi lawthoklaga ai nangonda tawrakhibani ngasai nangna ingonda ising glass ma pitharakkhibagi mantra ado maduna maram oraga ngasi aigi imung manungda so yamna nungaina harauna leiba ngami haiduna masi haraba kanda nupi sina hangbani ba kaino sir na haibiraba su ai gyan taba ngamdre haiduna nupa aduna harakpani ba yengu ngasi aina office tagi halakpu matamda aigi nupi amasung aigi ima makhoi ani se yam thina kanna khanaduna lerami khana saina aduna aduga aina ngasai nangna ising pitharakhiba mong matawgumna ising glass ani khak aingba ising glass ani khak puthoga ani mak pata pithakpani pithaklaba kanda ngasai gi ani makso khanaba do lep khre tumin laina khre aduga amana ama isak yengnaraga nok tuna lai khre
ꯉꯁꯥꯏ ꯈꯟꯅꯕꯗꯣ ꯌꯥꯝ ꯀꯟꯅ ꯈꯟꯅꯔꯝꯃꯤꯕꯗꯣ ꯅꯣꯛꯄꯗ ꯅꯨꯡꯉꯥꯏꯕꯗ ꯍꯔꯥꯎꯕꯗ ꯂꯣꯏꯅ ꯀꯟꯚꯔꯠ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯄꯤꯛꯂꯕ ꯋꯥꯔꯤ ꯑꯁꯦ ꯃꯁꯤꯗꯩꯁꯤꯗ ꯇꯝꯖꯅꯤꯡꯉꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯤꯃ ꯒ꯭ꯌꯥꯟ ꯇꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯥꯎꯗꯨꯅ ꯂꯩꯔꯒꯗꯤ ꯃꯇꯥꯡꯗꯨꯗ ꯑꯦꯛꯁꯟ ꯂꯧꯒꯦ ꯈꯟꯒꯅꯨꯕ ꯃꯇꯥꯡ ꯑꯗꯨꯗ ꯈꯨꯝꯒꯦ ꯈꯟꯒꯅꯨꯕ ꯃꯤꯑꯣꯏ ꯑꯗꯣ ꯏꯪꯊꯕ ꯉꯥꯏꯌꯨꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯪꯗꯦ ꯐꯦꯃꯤꯂꯤꯗ ꯈꯪꯗꯦ ꯅꯪꯒꯤ ꯅꯨꯄꯥꯅ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯊꯕꯛ ꯋꯥꯅ ꯍꯟꯖꯤꯜꯂꯒ ꯈꯤꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯁꯨ ꯂꯥꯛꯂꯦ ꯈꯜꯂꯁꯤꯕ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯥꯎꯅ ꯎꯕ ꯈꯣꯠꯄ ꯑꯣꯏꯔꯒꯗꯤꯀꯣ ꯈꯖꯤꯛꯇꯪ ꯃꯥꯅ ꯑꯍꯦꯟ ꯑꯊꯣꯏ ꯉꯥꯡꯈ꯭ꯔꯒꯁꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯈꯨꯝꯂꯨꯒꯅꯨꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯑꯏꯪꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯛꯑꯒ ꯄꯤꯌꯨꯕ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔ ꯍꯥꯏꯕ ꯃꯟꯇ꯭ꯔꯁꯦ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯅꯠꯇꯦꯕ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛ ꯑꯁꯦ ꯏꯪꯊꯔꯒꯗꯤ ꯂꯣꯏꯅ ꯏꯪꯊꯔꯛꯏꯕ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯡꯉꯨꯕ ꯁꯥꯎꯕ ꯃꯇꯝꯗ ꯍꯥꯏꯍꯩꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯣꯛꯈꯤꯒꯅꯤꯕ ꯉꯥꯡꯍꯩꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯉꯥꯡꯊꯣꯛꯈꯤꯗꯒꯅꯤꯕ ꯑꯗꯨꯒ ꯅꯪꯅ ꯁꯥꯎꯕ ꯍꯟꯊꯔꯛꯂꯕ ꯀꯥꯟꯗ ꯅꯪꯅ ꯉꯥꯡꯊꯣꯛꯈꯤꯕ ꯍꯥꯏꯗꯣꯛꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡꯗꯣ ꯈꯜꯂꯒ ꯅꯪ ꯅꯁꯥꯗ ꯔꯤꯒ꯭ꯔꯦꯠ ꯇꯧꯒꯅꯤ ꯅꯨꯡꯉꯥꯏꯖꯔꯣꯏ ꯄꯦꯟꯅꯖꯔꯣꯏꯕ ꯃꯔꯝ ꯑꯁꯤꯅ ꯁꯥꯎꯕ ꯃꯇꯝꯗ ꯀꯩꯗꯧꯉꯩꯗ ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯂꯧꯒꯦ ꯈꯟꯒꯅꯨꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯪꯒꯤ ꯐꯦꯃꯤꯂꯤꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯪꯒꯤ ꯅꯅꯦꯝꯕꯣꯛ ꯈꯪꯗꯦ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯈꯪꯗꯦ ꯅꯪꯒꯤ ꯅꯨꯄꯤ ꯈꯪꯗꯦ ꯅꯪꯒꯤ ꯅꯆꯥ ꯈꯪꯗꯦ ꯁꯥꯎꯔꯦ ꯈꯜꯂꯁꯤꯕ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯁꯥꯎꯗꯨꯅ ꯂꯩꯔꯦ ꯈꯜꯂꯁꯤꯕ ꯀꯩꯗꯧꯉꯩꯗ ꯈꯨꯗꯛꯇ ꯈꯨꯝꯒꯦ ꯈꯟꯒꯅꯨꯕ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯁꯥꯎꯔꯦ ꯈꯜꯂꯁꯤꯕ ꯈꯨꯗꯛꯇ ꯀꯩꯗꯧꯉꯩꯗ ꯈꯨꯝꯒꯦ ꯈꯟꯒꯅꯨꯕ ꯏꯪꯊꯔꯕ ꯀꯥꯟꯗ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯧꯕ ꯃꯇꯝ ꯃꯗꯨꯗ ꯃꯇꯥꯡ ꯑꯗꯨꯗ ꯅꯪ ꯈꯨꯝꯂꯕ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯑꯁꯦ ꯋꯥꯀꯥꯏꯗ ꯇꯥꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯆꯧꯕ ꯈꯟꯅꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯈꯣꯏ ꯑꯗꯨꯝ ꯈꯪꯕꯤꯔꯕ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯈꯟꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯃꯇꯥꯡꯗ ꯈꯨꯝꯒꯦ ꯀꯩꯗꯧꯉꯩꯗ ꯈꯟꯒꯅꯨꯕ ꯏꯪꯊꯔꯛꯂꯕ ꯀꯥꯟꯗ ꯅꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯀꯥꯟꯗ ꯅꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯉꯥꯡꯈꯤꯕꯁꯤꯡꯗꯣ ꯃꯗꯨ ꯈꯜꯂꯒ ꯅꯈꯣꯏ ꯅꯁꯥꯅ ꯅꯁꯥ ꯑꯗꯨꯝ ꯏꯀꯥꯏꯖꯒꯅꯤꯕ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯕꯇꯟ ꯑꯗꯣ ꯅꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯤꯅꯤ ꯅꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯄꯨꯕꯤꯔꯛꯀꯅꯤ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ